Hello mayam, ngasisu RR Prajene yamna nungairaba movie ama puduna lagle. Hairiba movie asigi mamingna Young Ones. Film asi 2014 da puthokiba science fiction amadi action da based toba movie amani. Film asigi panbeaba rating khara pallabadi IMDb rating da 10 gi manungda 5.8, Rotten Tomatoes da 47% aduga Metacritic da 47% ni. Film asigi samlakpa wari singadu haidokpa tarabadi film asi yengba matamda aikoida nungaiba haiba adu oiraroi. Maram asina asengba film asigi wari rom doina mai onselasi. Film asigi hogbasinda aikoida family amabu uhalei. Family asida Ernest ko nupa ama yaromi, mahaki nupi gi mamingna Catherine karomi, aduga machanupi ahangi mamingna Mary, machanupa gi mamingna Jerome haina karomi. Ernest hariba nupa asi mahangna hujik leiriba mafam asida ingkhol chawna koiduna leiba misak amani. Mahaki ingkhol asida mahangna manamasing kaya ama su tharami. Hariba ingkhol asi mahaki mapana hana mamangda manamasing kaya ama tharamba ingkhol ama su oirami. Adubu makoina hujik leiriba mafam asi ising yamna phangdabana maram oiraga mahangna potchai mayam ama thage khanjabagi asa mayam adu loina kairami. Ernest na sumna mahaki ingkhol aduda potchai kaya ama thanaba honarakpa matam asida makoigi mafam asida leiriba atopa miyoi kayana mangonda thina ngangna birami. Ramdi mahangna phanayamna honaba tarabasu karisu kanaroi haiduna. Adubu Ernest di miyoi singna mangonda phanayamna ngangnaba tarabasu mahaki wakhanda khalami madudi koigi mafam asida ising phanayamna phangdaba tarabasu mahaki ingkhol asida leiriba leibak lehaugi chang asidi karisu mangde haina khalami. Maram asina mangonda ngangna raiba miyoi mayam aduda mafam asida pot thaba yakhini haina hairami. Adubu Ernest na hariba wasing adudi miyoi kanamtana thajaramde. Adubu Ernest na hujik leiriba mafam asida ising ama phaw phangamde. Maram asina mahakna mafam asida guha ama toromi. Karigidamak mahakna guha ama tauribano haibigi maramdi mahakna karigumba guha si tawba matamda makhadagi ising khara phangadra haina khanbagini. Nongmadi Ernest na mahaki farm aduda mahakna leibak manungdagi ising chingkhanaba haiduna thammiba machine adugi manakta miyoi ani khak machine adubu huranabagidmakta laami. Adubu mafam asida huranba misak khara lae haiba adu Ernest na khangbadagi mafam asida mahakna nongmai ama paiduna yamna thuna laami. Mafam asida laiba huranba sing adusu Ernest na mafam asida nongmai paiduna lae haiba si khangbana maram oiraga huranba sing aduna Ernest ta asumna haijalami. Khoise mafam asida ising amata phangtabana maram oiraga nahaki mafam asida ising khara phangadra haiduna lakpani haiduna haijalaami. Asumna waising ase haijanaraba matungda huranba aduna mahaki masadagi nongmai ama satoktuna Ernest aduda kapke haiduna tawroami. Adubu Ernest hariba misak asidi yamna singba nupa ama oibana maram oiraga asigumba huranba sing asidi mahakna nungti numit khudingi thengnaduna leibana maram oiraga Ernest na yamna thuna mahaki nongmai aduna huranba ani asibu mafam asida nongmaina kaptuna hatoami. Adudagi Ernest na mahaki machine adugi manakta changduna yengopa matamdadi mahakna khangami madudi haki machine asi hanadi ising khara toirabasu puthokpa ngamambani adubu hojikti karimta puthokpa ngamaroi haiba asi. Maram asina Ernest na ising asi arapa mafam amadagi mahakna hutoktuna puroktrabadi yararo haina khalami. Madudagi Ernest hariba nupa asi mahaki machanupa Jerome maduga loinana waterman kauba mafam amada laami. Mafam asida waterman hariba misaksing asi mafam asida private company amada thabak towa misak ngata oirami. Waterman sing asina tawriba thabak sing asidi makhoina leibak manungda yamna chawrba machine kaya ama thamduna machine sing adugi matengdagi ising chingthokpagi thabak tawrami. Aduga makhoina chingthoiba ising sing aduna mafam asida leiriba city sing asida makhoina supply tawba oirami. Aduga Ernest hariba misak asisu mafam asigi waterman hariba misak sing asigi chanaba pochai sing amadi yu kya thindok thinjin tawba misak amasu oirami. Aduga waterman sing asigi makok oiriba nupa aduga Ernest kachu masak kharadi khangnarami. Adudagi Ernest na nupa aduda asumna hairami nakhoina ising supply tawba chatliba asigi manakta aigisu farm ama lei. Hairiba farm aduda aigisu ising khara kharadi phangambani. Adubu nakhoina pipe achaw achawba amadi machine achawba kya thadaduna ising chingthokpana maram oiraga aigi mafam aduda ising amata phangdre. Maram asina nakhoina ising adu launaba honaba matamda pipe achaw achawba mayam ama tingliba adu aigi nakalomda tingdabida atopa nakalomda tingba yagadra haina hairami. Matang asida waterman hariba misak asigi asengma maming adu Max haina koromi. Max na Ernest asumna hairami nahangna ingonda hariba adudi ingonda haigadaba nate nahangna adugumba wa kya ama hainingba tarabadi aikhoigi boss ko ina wari sanau haina hairami. Asumna hairapa wahi sing asi Ernest na taraba matungda Ernest na khangami madudi makhoigi water factory adugi makok aduga mahaka wari sanaba asi kaidongnungdo oithoi haiba asi mahakna khangakpa aduna maram oiraga Ernest na mahakna poriba donkey aduda mahaki pochai sing adu loina hapchalaba matungda
Ernest amadi mahaki masanupa Jerome makhoi ani adu mayumda oina hala'ami asumna makhoina makhoigi tongki aduda pochai mayam ama haptuna lakpa matam adudadi makhoigi tongki adugi makhong adu nung amada yesankhirami maram asina tongki adu mafam asida makhong tektuna leirami asumna saaduna makhong tektuna leibana maram orga mahak mafam asida taaduna leirami maram asina Ernest na mathwai nungaitaba amadi isingsu phangtabana maram orga mahaki tongki adubu mafam asida hatomi mahaki tongki aduna sikraba matungda mahaki pochai asi hontonga jin taunaba sa leitabana maram orga Ernest adu robot yonfam amada lami aduga mahakna mafam asidagi robot ama lauge haiduna toromi karigi mahakna asumna tawribano haibigi maramdi mahakna pochai sing adu deliver tawbugi thabak sing adu ningthijana tawba yanabagi damakta oirami adubu makhoigi mafam asida leiriba robot sing adudi paisa thanaraga leigadoba robot sing oirami maram asina mafam asida frame kawba nupa amasu robot leiba laami adubu Ernest na mahakna robot adu phangkhirami madudagi Ernest adusu mahakna robot adu leiba phangmana maram oraga mahak haraubadagi mahak mayumda muhalaami masigi matungda Ernest adu hospital amada laami mahakna karigidamak hospital aduda laibano haibigi maramdi Ernest ki nupi adu accident ama thokpadagi chatpa khotpa ngamdana leibadagi hospital asida layengduna leibagi mahaki nupi adubu mahakna unaba lakpoirami maram asina Ernest ki nupi adu chatpa khotpa karimta ngamamde madudagi Ernest ki nupi aduna wire kaya ama sizinaduna mahak mafam asida chatpa ngamami mahakna karigumba wire sing asi yaugdrabadi mahaki nupi asi chatpa ngamoidribani adubu Ernest na matam asida wire gi system sing adu mahakna mayumda leiduna puraga chatpa ngamdabana maram oraga mahaki nupi adusu hospital asida adum thamaga mahakna matam ayambada unaba lakpoirami sigi matungda Ernest na hospital adugi mapanda thorokpa matamda mahaki marup ama thengnarami mahaki marup asigi mamingna Robin koromi Robin hariba nupa asi yamna lairaba mahaki mayum phawba leijadaba misak amani aduga Robin hariba nupa asi kharasu pangjaba nupa ama oirami maram asina Ernest na mangonda yauriba ising khara adu Robin amadi mahaki nupi macha singda pithak pirami Ernest hariba nupa asi mahaki mafamda ising yamna leijadaba tarabasu mahakche minungsi yamna chawba misak amadi oirami aduga aikhoida hujik uhliba Robin hariba misak asi film asigi loirakpa matamda yamna maru oiba misak ama oigadoribani masigi matungda Ernest na mahaki mayumda yoraba matungdadi ngasai mahakna robot leibamda paisa thanakhiba frame hariba misak adu mahaki mayumda leirami adudigi frame na Ernest da mahaki robot adu laurage haiduna hairami masida Ernest da khangami frame hariba misak asi yamna mathong chadaba mabuksen pikpa misak amani haiba si khangami maram asina mahakna karigumba mahaki robot asi frame hariba misak asida pithokiba tarabadi kaidonungda halaroi haiba si khangami maram asina frame na hariba wasing adu Ernest da mata yaramde matang asida aikhoina karigumba makhangi madudi Ernest ki masanupi ahan Mary asi frame hariba nupa asiga mari leinarami maram asina Ernest na mahaki masanupi Mary aduda frame hariba misak asi yamna phattaba misak amani mahaka loinaganu haiduna kyarakhanna hairami adubu mahaki masanupi Mary adunadi mahaki baba Ernest hariba wasing adu nithijana amata tabiramde adugi mohta Mary na mahaki mapa Ernest adubu mahaki mayokta lei haiduna mahaki mapa da onsanduna oina saurami mathangi numita Ernest na mafam amada amuk leibak adu huttuna ising thorokpra haiduna yenguba matamdadi mafam adudasu ising amata phangamde maramdi makhogi mafam asida pipe achoba mayam ama tingkhiba aduna maram orga mahakna leibak phanamna tawrabasu ising phangdribani masigi matungda Ernest na makhogi city idu chatpa matamda mafam aduda nupi masak phajaba ama thengnara ame hairiba nupi macha adu mahaki machanupa Jerome aduga luhongbirage haiduna mapa Ernest aduna mangonda lakna birami aduga Ernest amadi Jerome makhoi mapa macha makhoi ani asi yamna nuksinana mamanaba magumna suleirami mathangi sinda Ernest na mayumda halakpa matamda mahaki machanupi Mary aduna mangonda asomna haira ami baba aingonda hujik paisa khara piyu ai mafam asida leiba si yamna hainadre ai frame ga loinana mafam amada chatkrage masi taba matamda Ernest na Mary da asomna hairami aina nahakpu piklingaidgi chawnaba yokpiraga nahakna aingonda aduguma wahi adu hairibanine Mary na mok Ernest da asomna haira ami aikhoina mafam asida leiriba se siba ngaiduna leibaga chap manare aidi asomna hingba se pamde machanupi aduna asomna hairakpa si taba matamda Ernest adu yamna sauna mahaki machanupi Mary adubu ka amada thonglo janduna thamami aduga ka sing adugi thong thongnau sing adusu jopi na loina thajanduna thamami mathangi numita Ernest adu city da uchai kya deliver tawba chatnabagi damakta thorang toromi hairiba matam asidadi mahaki robot adu mahakna yenguba matamdadi mahaki mayum aduda leiramde
ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯔꯣꯕꯣꯠꯀ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯐ꯭ꯔꯦꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯥꯔꯅꯦꯁꯅ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯅ ꯑꯥꯔꯅꯦꯁꯀꯤ ꯃꯥꯌꯣꯛꯇ ꯑꯣꯏꯅ ꯂꯦꯞꯄꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯅꯦꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯅ ꯑꯥꯔꯅꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯗꯁꯨ ꯌꯣꯜꯂꯝꯃꯒꯅꯤ꯫ ꯃꯁꯤꯗ ꯑꯥꯔꯅꯦꯁꯅ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯑꯩꯒꯤ ꯔꯣꯕꯣꯠ ꯑꯗꯨ ꯐ꯭ꯔꯦꯝꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯈꯣꯏꯗ ꯐ꯭ꯔꯦꯝ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕꯤꯗꯨꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯥꯔꯅꯦꯁꯅ ꯈꯪꯉꯝꯃꯤ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯇꯤꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯥꯟ ꯑꯁꯤꯅ ꯑꯥꯔꯅꯦꯁꯇ ꯊꯥꯡꯖꯤꯜꯍꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯥꯔꯅꯦꯁ ꯑꯗꯨꯅ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯥꯔꯅꯦꯁꯅ ꯐ꯭ꯔꯦꯝ ꯑꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯒ ꯆꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯥꯔꯅꯦꯁꯅ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯐ꯭ꯔꯦꯝꯕꯨ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯥꯔꯅꯦꯁꯅ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯗ ꯎꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯍꯨꯔꯥꯟꯕꯅꯤ, ꯃꯍꯥꯛꯇꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨ ꯎꯅꯤꯡꯕꯒꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯐ꯭ꯔꯦꯝ ꯑꯃꯗꯤ ꯑꯥꯔꯅꯦꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯅꯦꯁꯅ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐ꯭ꯔꯦꯝꯅ ꯑꯥꯔꯅꯦꯁꯇ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯌꯥꯁꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯁꯄ꯭ꯂꯥꯏ ꯑꯗꯨꯒꯤ ꯌꯨ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯊꯛꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯪꯈꯥꯏ ꯑꯃ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯟꯅꯗꯨꯅ ꯊꯛꯃꯤꯟꯅꯔꯁꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯥꯔꯅꯦꯁ ꯑꯗꯨꯁꯨ ꯐ꯭ꯔꯦꯝꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯝꯅ ꯑꯥꯔꯅꯦꯁꯇ ꯌꯨ ꯑꯗꯨ ꯄꯤꯊꯛꯄꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯀꯌꯥ ꯑꯣꯏꯅ ꯇꯧꯁꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯥꯔꯅꯦꯁ ꯑꯗꯨ ꯍꯥꯟꯅꯗꯒꯤꯁꯨ ꯋꯥꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯏ ꯌꯥꯝꯅ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯅꯦꯁꯅ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯋꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯦꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯌꯨꯁꯤꯡ ꯑꯗꯨ ꯑꯥꯔꯅꯦꯁꯀꯤ ꯃꯌꯥ ꯑꯗꯨꯗ ꯅꯝꯗꯨꯅ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯐ꯭ꯔꯦꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯋꯥꯇꯔꯃꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯥꯔꯅꯦꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯗꯨꯗꯒꯤ ꯐ꯭ꯔꯦꯝꯅ ꯑꯥꯔꯅꯦꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯗꯨꯗ ꯑꯥꯔꯅꯦꯁ ꯑꯗꯨ ꯊꯧꯔꯤ ꯑꯃꯅ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯑꯗꯨ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯔꯦꯝ ꯑꯁꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯈꯟꯖꯕ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯇꯥꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯑꯥꯔꯅꯦꯁꯇ ꯁꯤꯔꯤꯕ ꯑꯁꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯔꯅꯦꯁꯀꯤ ꯃꯆꯥꯅꯨꯄꯥ ꯖꯦꯔꯣꯝ ꯑꯗꯨꯁꯨ ꯃꯄꯥꯅ ꯂꯩꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯖꯦꯔꯣꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯤꯔꯤꯕ ꯑꯗꯨ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯖꯦꯔꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯔꯣꯕꯣꯠ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯔꯣꯕꯣꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯝ ꯑꯗꯨꯅ ꯃꯦꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯐ꯭ꯔꯦꯝꯅ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯄꯥꯏꯞꯂꯥꯏꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯥꯏꯞꯂꯥꯏꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯥꯔꯅꯦꯁꯀꯤ ꯂꯩꯍꯧꯔꯤꯕ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯛꯁꯅ ꯐ꯭ꯔꯦꯝꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩ ꯑꯁꯦ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ ꯅꯍꯥꯛꯅ ꯈꯟꯕ꯭ꯔꯥ? ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯦꯝꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯐ꯭ꯔꯦꯝꯅ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯎꯠꯂꯤꯕ ꯊꯥꯡ ꯃꯆꯥ ꯑꯁꯤ ꯅꯣꯡꯃ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯑꯥꯔꯅꯦꯁ ꯑꯁꯤꯕꯨ ꯅꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯐꯨꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯥꯔꯅꯦꯁꯅ ꯅꯈꯣꯏꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯁꯨ ꯑꯩꯍꯥꯛꯅ ꯑꯥꯔꯅꯦꯁꯇ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯦꯡꯅꯈꯤꯕꯅꯤ꯫
ꯑꯗꯨꯒ ꯊꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯊꯥꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯂꯣꯏꯅ ꯈꯪꯅꯩ ꯃꯗꯨꯗꯤ ꯑꯥꯔꯅꯦꯁ ꯑꯃꯗꯤ ꯃꯦꯛꯁ ꯅꯈꯣꯏ ꯑꯅꯤ ꯁꯄ꯭ꯂꯥꯏ ꯑꯗꯨꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯈꯟꯅꯕ ꯀꯌꯥ ꯂꯩꯈꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯐ꯭ꯔꯦꯝꯅ ꯃꯦꯛꯁꯇ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯌꯨꯔꯥ ꯑꯥꯔꯅꯦꯁꯅ ꯅꯍꯥꯛꯀꯤ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯧꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯍꯥꯠꯄ ꯅꯪꯍꯧꯗꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯍꯥꯛꯅ ꯑꯥꯔꯅꯦꯁ ꯑꯁꯤꯕꯨ ꯍꯥꯠꯄꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎꯔꯥ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯟꯖꯥ ꯐꯪꯕ ꯃꯇꯝꯗ ꯑꯥꯔꯅꯦꯁ ꯑꯁꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯐ꯭ꯔꯦꯝꯅ ꯃꯦꯛꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯤꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯁꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯦꯛꯁ ꯑꯗꯨꯁꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯔꯅꯦꯁꯅ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯞꯂꯥꯏꯟ ꯀꯌꯥ ꯑꯃ ꯃꯦꯛꯁꯅ ꯊꯥꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯥꯔꯅꯦꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯖꯒꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯥꯕ ꯐꯪꯉꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯝꯅ ꯑꯥꯔꯅꯦꯁꯇ ꯊꯝꯃꯝꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯍꯧꯕ ꯉꯝꯃꯝꯃꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯖꯦꯔꯣꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯝ ꯑꯃꯗꯤ ꯃꯦꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ luhongami ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯦꯔꯤ ꯑꯗꯨꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯑꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯦꯔꯤꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯐ꯭ꯔꯦꯝꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯅ ꯑꯥꯔꯅꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯦꯔꯤꯒ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯍꯣꯡꯗꯣꯛꯄ ꯉꯝꯃꯝꯗꯦ ꯑꯗꯨꯝ ꯋꯥꯈꯜ ꯑꯗꯨꯗ ꯆꯨꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯐ꯭ꯔꯦꯝꯒꯤ ꯃꯐꯝꯗ ꯗꯁꯥ ꯑꯃ ꯇꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯗꯥꯎ ꯌꯥꯔꯝꯗꯦ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯕꯦꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯕꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐ꯭ꯔꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯥꯔꯅꯦꯁ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯗ ꯂꯥꯛꯑꯒ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯕꯟꯗꯣꯞ ꯊꯝꯃꯝꯕꯅꯤ ꯑꯗꯨꯕꯨ ꯑꯥꯔꯅꯦꯁ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯁꯤꯡꯉꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯐ꯭ꯔꯦꯝꯅ ꯕꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯥꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯍꯥꯏꯔꯝꯒꯗꯕꯅꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯤꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯥꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯍꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ ꯕꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐ꯭ꯔꯦꯝꯗ ꯑꯃꯨꯛ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯣꯠꯆꯩ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯐ꯭ꯔꯦꯝ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯥꯔꯅꯦꯁꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯥꯟꯅꯔꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯐ꯭ꯔꯦꯝꯅ ꯃꯈꯣꯏꯒꯤ ꯔꯣꯕꯣꯠ ꯑꯗꯨ ꯒꯥꯔꯤ ꯃꯊꯛꯇ ꯍꯥꯞꯀꯠꯇꯨꯅ ꯃꯦꯔꯤ ꯑꯃꯗꯤ ꯖꯦꯔꯣꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯔꯣꯕꯣꯠ ꯑꯁꯤ ꯑꯩꯅ ꯁꯤꯇꯤꯗ ꯄꯨꯔꯒ ꯌꯣꯟꯊꯣꯛꯎꯔꯒꯦ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯕꯦꯡꯒꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯡꯇꯣꯛꯑꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯝ ꯑꯗꯨ ꯔꯣꯕꯣꯠ ꯑꯗꯨ ꯄꯨꯔꯒ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯑꯥꯔꯅꯦꯁꯀꯤ ꯃꯔꯨꯞ ꯔꯣꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯔꯒ ꯄꯪꯖꯕꯒ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯣꯏꯅ ꯄꯤꯒꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯍꯥꯛꯀ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯗꯨꯁꯨ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯐ꯭ꯔꯦꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯦꯝꯅ ꯈꯜꯂꯤꯕ ꯑꯁꯤ ꯔꯣꯕꯤꯒꯤ ꯃꯆꯥ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯣꯟꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯜꯂꯤꯕ ꯕꯦꯡꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯇꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯤꯗꯤ ꯐ꯭ꯔꯦꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯈꯪꯉꯝꯗꯦ ꯐ꯭ꯔꯦꯝ ꯑꯃꯗꯤ ꯔꯣꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗꯗꯤ ꯐ꯭ꯔꯦꯝꯅ ꯀꯗꯔ ꯇꯧꯁꯤꯟꯅꯗꯨꯅ ꯔꯣꯕꯤꯒꯤ ꯃꯆꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯐ꯭ꯔꯦꯝꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯔꯣꯕꯤꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯔꯣꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯐ꯭ꯔꯦꯝ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯤ ꯈꯟꯅ ꯆꯩꯅꯕ ꯑꯃꯠꯇ ꯌꯥꯗꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯣꯟꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯇꯔꯟ ꯇꯧꯕꯁꯨ ꯌꯥꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯔꯨꯜ ꯀꯌꯥ ꯊꯨꯒꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯔꯣꯕꯤ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯝꯗ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗꯗꯤ ꯐ꯭ꯔꯦꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯗꯤꯜ ꯇꯧꯅꯔꯤꯕ ꯄꯣꯠꯆꯩ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯐ꯭ꯔꯦꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯔꯣꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯌꯣꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯝꯅ ꯃꯈꯣꯏꯒꯤ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯊꯝꯃꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯐ꯭ꯔꯦꯝꯅ ꯔꯣꯕꯣꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯖꯦꯔꯣꯝ ꯑꯃꯗꯤ ꯃꯦꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯔꯣꯕꯣꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯣꯟꯊꯣꯛꯑꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯕꯦꯡ
ꯕꯦꯡꯗ ꯁꯤꯡꯉꯣꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯔꯣꯕꯣꯠ ꯑꯁꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯄꯨꯔꯛꯄ ꯇꯥꯔꯕꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯁꯨ ꯑꯣꯏꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯝ ꯑꯗꯨꯁꯨ ꯕꯦꯡꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯉꯝꯃꯤ ꯁꯣꯝꯗꯅ ꯐ꯭ꯔꯦꯝꯅ ꯊꯝꯃꯝꯕ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯁꯣꯛꯄꯗꯒꯤ ꯃꯁꯥꯗꯨ ꯁꯦꯛꯇꯨꯅ ꯃꯊꯟꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯔꯣꯕꯣꯠ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯗꯤꯐꯣꯜꯠ ꯁꯦꯇꯤꯡ ꯑꯗꯨ ꯃꯊꯟꯇ ꯑꯣꯟ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯁꯦꯝꯂꯛꯈꯤꯕ ꯑꯣꯅꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯊꯟꯇ ꯆꯠꯈꯤꯔꯝꯃꯤ ꯁꯨꯝꯅ ꯀꯦꯜꯚꯤꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯔꯣꯕꯣꯠ ꯑꯃꯕꯨ ꯃꯊꯟꯇ ꯂꯥꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯦꯜꯚꯤꯟꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯥꯔꯅꯦꯁ ꯍꯥꯏꯗꯨꯅ ꯊꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯑꯥꯔꯅꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯗꯤꯑꯣꯒꯤ ꯀꯣꯜ ꯑꯗꯨꯗꯤ ꯖꯦꯔꯣꯝꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯗꯒꯤ ꯀꯦꯜꯚꯤꯟꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯔꯣꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯔꯝꯗꯤ ꯃꯇꯧ ꯀꯔꯝꯅ ꯔꯣꯕꯣꯠ ꯑꯗꯨ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯔꯣꯕꯣꯠ ꯑꯗꯨꯗꯤ ꯐ꯭ꯔꯦꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯉꯔꯥꯡ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯦꯜꯚꯤꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯔꯣꯕꯣꯠ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯖꯦꯔꯣꯝ ꯑꯗꯨꯁꯨ ꯐꯅꯗꯨꯝ ꯐꯔꯦ ꯔꯣꯕꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯇꯤꯗ ꯆꯠꯂꯒ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯔꯣꯝꯅ ꯁꯤꯇꯤ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯗꯨ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯕꯣꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨ ꯌꯥꯎꯗꯕꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯔꯣꯕꯤꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯆꯥ ꯂꯩꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯎꯆꯠꯅꯕꯗꯒꯤ ꯑꯁꯥꯕ ꯂꯥꯏꯙꯤ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯦ ꯍꯥꯏꯗꯨꯅ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯔꯣꯝꯅꯁꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯎꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯂꯦ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯔꯣꯝ ꯑꯗꯨꯁꯨ ꯁꯤꯇꯤ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯖꯦꯔꯣꯝꯅ ꯕꯣꯔꯗꯔ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯖꯦꯔꯣꯝ ꯑꯗꯨ ꯁꯤꯇꯤ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯗꯨ ꯆꯍꯤ 19 ꯁꯨꯗꯕꯒꯤ ꯑꯣꯏꯔꯝꯃꯤ ꯖꯥ ꯑꯁꯤꯗ ꯅꯥꯀꯟꯗ ꯑꯦꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯦꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯗꯨꯅ ꯖꯦꯔꯣꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯁꯤꯇꯤ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ ꯅꯍꯥꯛꯅ ꯁꯤꯇꯤ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯂꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯗꯕꯤꯗ ꯆꯠꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯖꯦꯔꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯤꯇꯤ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯌꯥꯝꯅꯁꯨ ꯐꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯥꯔꯅꯦꯁꯅ ꯃꯉꯣꯟꯗ ꯁꯤꯇꯤꯗ ꯃꯁꯝ ꯇꯦꯟꯕꯤ ꯃꯁꯛ ꯐꯖꯕꯤ ꯃꯃꯨ ꯃꯄꯥꯎ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯏ ꯅꯍꯥꯛꯀꯤꯗꯃꯛꯇ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯁꯨꯝꯅ ꯃꯥꯟꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯔꯣꯝꯅ ꯑꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯥꯔꯅꯦꯁ ꯑꯗꯨꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯑꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯑꯥꯔꯅꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯖꯦꯔꯣꯝꯁꯨ ꯑꯦꯅꯥꯅ ꯑꯥꯔꯅꯦꯁꯀꯤ ꯃꯔꯝꯗ ꯈꯪꯗꯦ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯪꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯅꯥꯅ ꯖꯦꯔꯣꯝ ꯑꯗꯨꯕꯨ ꯁꯤꯇꯤꯔꯣꯝ ꯇꯝꯅ ꯆꯠꯄ ꯇ꯭ꯔꯛ ꯑꯃꯗ ꯃꯍꯥꯛꯄꯨ ꯂꯣꯠꯅ ꯍꯥꯞꯇꯨꯅ ꯊꯥꯕꯤꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯔꯣꯝ ꯑꯗꯨ ꯀꯦꯜꯚꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯔꯣꯕꯣꯠ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯒꯤ ꯃꯈꯨꯟꯁꯤꯡ ꯑꯗꯨꯁꯨ ꯀꯦꯜꯚꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅ ꯁꯦꯝꯖꯟꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯁꯦꯇꯤꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄ ꯂꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯔꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯔꯣꯕꯣꯠ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯦꯔꯣꯝꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯑꯗꯨꯗꯤ ꯐꯖꯅ ꯎꯕꯗꯤ ꯑꯣꯏꯔꯝꯗꯦ ꯍꯥꯏꯕꯗꯤ ꯂꯦꯖꯔ ꯕꯤꯝꯒꯤ ꯃꯑꯣꯡꯗ ꯎꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯎꯕ ꯐꯪꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯃꯥꯡꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯖꯦꯔꯣꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯥꯔꯅꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯀꯌꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯔꯣꯝꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯐ꯭ꯔꯦꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯥꯔꯅꯦꯁ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯕꯨ ꯔꯣꯕꯣꯠ ꯑꯁꯤꯗ ꯀꯤꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯍꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯖꯦꯔꯣꯝꯅ ꯂꯣꯏꯅ ꯈꯪꯉꯛꯑꯝꯃꯤ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯅꯠꯇꯦ ꯃꯈꯣꯏꯅ ꯁꯤꯟꯅꯔꯒ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯔꯣꯝꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯖꯦꯔꯣꯝꯅꯗꯤ ꯐ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯠꯂꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯐ꯭ꯔꯦꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯃꯦꯔꯤꯗꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯝꯗꯦ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯦꯔꯣꯝꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨꯁꯨ ꯃꯦꯔꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯃꯦꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯍꯥꯏꯗꯕꯁꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯔꯣꯝꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯖꯦꯔꯣꯝꯅ ꯔꯦꯗꯤꯑꯣꯒꯤ ꯃꯇꯦꯡꯅ
frame aduda call tawduna mahakpu Robina amuktang unasi haiduna haijalami matam asida frame adudi matha yamna sarami maramdi Robi adudi nongmaina panduna sikhrabani aduga matau kramna mangonda call tawraibano haiduna khalami aduga aingonda hujik kauraiba asina karamba Robina aingonda kauriklibano haiduna su khalami adudigi frame na khalami atopa frame hariba misak ama oiramagani mangonda kaurikliba asi haiduna khantomi dana Jerome su mahakna siliba plan adu kaibadigi mahak mathwa yamna nungairamde madudigi Jerome na mu frame hariba nupa aduda Robina iba saduna letter ama tharami letter aduda mahakna achumna irami mamangi matamda Arnesa sikiba mafam aduda aikhoi ani unadaba yadabani emsu letter adu phangnaba matungda mahaki wakhanda kari karino pakhanda khala ami aduga mahaki masada karigumba madi soire haiba si khangjarami maram masina mahakna asengba adu khangtoge haiduna mafam aduda chatlage haiduna lepami madudigi frame na Arnes bu hatkiba mafam aduda lakpa matamdadi mahak mafam asida leiramba yamna sawba kom amada tasanduna mahak mafam asida soktuna leirami madudigi di frame na mahakpu kanbinabagidamagta yamna kana laurami frame adu kom aduda taba aduna maram orga mahaki makhong adusu tektuna leirabani ja asida Jerome aduna makhutta nongmai ma paiduna kom adugi mathakta lakpa adu frame na urami matam asida Jerome aduna yamna sauraduna makhutta nongmai ma pairaga leibagi mong adu frame na uba matamda mahakna loina khangami madudi mahakna mamangi matamda tawkhriba phattaba thabaksing adu Jerome na loina khangamagani haiduna khangami aduga mafam asida kom kya tawduna lang thaklamniba sisu Jerome sinba plan ama oirami madudigi frame na Jerome da achomna haira ami ai nangonda yamna lankhre adubu ai mamangi matam aduda aidi maran amata lekhidabani jik phawpada aina nahaki nache Mary amadi nakhoi ani asi yamna luna su thambiriba sidi haina sohaira ami adubu Jerome di asengba singadu khangbana maram oraga mahakna yamna sauna mahakna pairiba nongmai aduna frame hariba misak asibu mafam asida kaptuna hatomi masigi matungda Jerome na mahaki robot aduda yauriba video recording singadu mahakna loina kakthakirami karigino haibage maramdi Aki mache Mary aduna su karigumba video recording singadu ukiba tarabadi mache aduna wakhan nungai khiroi haiduna kakthak lebani maram masina Jerome aduna mahaki mache Mary aduda frame gi asengba wari singadu amata khangalamde sigi matungda numit kharani haukhirami matam masida Mary adu mathwa yamna nungairamde maramdi mahaki manakta frame hariba nupa adu amukhana halaktabagini matam masida Jerome na mahaki mache Mary aduda asomna hairami frame hariba misak adudi yamna phattaba misak ama oiramme maram masimaknani nahakpu mahakna thadokutuna chatpa ngamliba asi wai si taba matamda Mary adu wakhansu nungairamde aduga yamna su sauningami madudagi frame na mahaki mafamda asumna tawba asina maram oraga Mary adu su frame gi wakhan adu loina kauthokirami madugi mahutta mahakna frame hariba nupa asi yamna phattaba nupa amani haiduna khankirami na Jerome hariba Arnes ki machanupa asina yamna ingna chikna kanamta khangandabida mahakna laman singadu loina khumba loiraba matungda mahaki mache Mary aduga mafam asida nungaina laikhirami asigi matungda makoigi ingkol aduda paliba imarong mayam adu makoina yolaba matungda hospital da leiriba mahaki mama adu busu mayimda porokpa ngamgadoribani ariba sinasi utlaba matungda nungairaba movie asi matang aswaida losenkirami karigumba ngasigi aigi explanation asida soikiba lankiba yarobasu mayamna ngakpiu ngasigidi matang aswaida kainarasi